Manipur kannabagidamag tha taramarirom ichai su singna jungle refugee gumna leifam chafam khangda lerakliba asi aduki matik kuire maramaduna hayeng Cocomi gi midek makhada Manipur kannaba siliba Meeyamna gi khongcharasida Lamdam Asigi Meeyamna Saruk Yabiyu haina Cocomi Women's Wing gi coordinator Y leirik leimana fongdokre ngasi lamfel da leiba Cocomi gi office ta pangthokiba pawgi mifamda mahakna makha taraduna hayeng ayuk pung mapandagi thangmaiwan thau ground dagi hauraga kuyathong amadi North AOC fauraga Kumalampak Sports Complex tamna satkadoriba Manipur kannaba khongchat asida club Mairapaibi Imaiben Ahalaman Ichaisu Lengaki Loishang Singhi Thopuriba Singh amadi Leibak ki famnaiba MLA Minister Singna Saruk Yabiyu Rally aduda Saruk Yaduna Manipur gi ngamkhai kaiba yaroi Lamdam Asigi Meeyamna amatta oina lepli haiba wakhalon utpaga loinana kholau kayasu laugani amadi amatta oibu wakhalon adu fongdokpada Manipur Meeyamna Saruk Yabiyu haike Aduki matik waraba iraibak sigidamakta Manipur kannabagidamagta hayengi tang kunipanda Cocomi na sinjariba nilisida Satra naharol ipa ipal ima iben gomengi thabak tawriba khudima sarkar gi su phanai ba thabak inkhang tawbani haibagi wakhalon do thado aga MLA mantri khangde raranti tawni na chongthoiba kangbu khangde punama hayengi Cocomi na sinjariba lilisida matam sang na wadana aikhoi punama amuk tadi Manipur kan minasi imalai bak Manipur kan meda yung thong khudingi Yabiyu haidana bazada kok nonna hanna khurum jadi hayeng chatkadoriba Manipur kannaba khongchat asida Lamdam Asigi class 9 gi mathakta leiba mahairoi yauna oja amadi tongan ba college school university institute khudingmakna Saruk Yabiyu haina Cocomi students front ki coordinator ningthausam dhana kumar na fongdorakli ngasi lamfel da leiba Cocomi gi office ta pangthokiba pawgi mifam amada mahakna makha taraduna hayeng pangthokadoriba Manipur kannaba khongchat asida mahairoi oja sing amadi Manipur gi Meeyamna Saruk Yabiyu tongan ba university school college ki mahairoi singnasu leibak kaningbagi wakhalon utpagi khudongchaba puna lominasi Lamdam asida chahi amaga tha ani helaklaba irang asi hauzik fawbada waroshinama purakpagi lambi udri henadum phibam soksilakpa asidagi Meeyam gi oina fidep lominaduna irang asigi waroshin karamna purakani haiba amadi irang asi thengnanaba sem sabagi khongchatni haike Komina sindona pangtok kudriba Manipur kan khongchat hariba khongchat asida Lamdam asida leiriba tongan ba mahiroi sangsinda leibiriba mahiroi sing adi oja sing hariba khoigi Manipur kan nabagi damukta satkadoriba Cocomi silliba khongchat asida Saruk Yabinabagi damukta Cocomi student friend gi maikai dagi mahiroi sing amadi oja singna hariba Cocomi silliba khongchat asida aikoina khalliba aikoina leba asi kaningiba aikoina lebaki damukta khalliba nungsiriba du aikoi punna unminnabagi madugi khudongchaba du lominnabagi damukta Cocomi student friend gi maikai dagi hariba college sing school sing amadi university sing mahiroi sing amadi oja sing mafumda chokchoi soidana hariba khongchat asi yaubinabagi damukta koi appeal tawjabani class 9 dagi mathakta leiba mahiroi sing haiba tare hojiki leiriba weather gi report yam fattabanina weather situation ji fattabanina koi yam angang oi Saruk Yabadu khudong chadaba leigani maramduna class 9 dagi mathakta leiba tongan ba institute haiba tare tongan koi nursing college ta leibiriba tongan ba institute sing dagi koi hariba mahiroi sing asi adi oja sing hariba hiram masida mari leina ba khuding mak tholotuna hariba koi gi khongchat asi Saruk Yabiyu haiba khumji thamjai